Hello everyone, welcome back to my channel. Mayam ngasi dry fruits ki healthy, immunity strong oinabagi afaba homemade laddu semge mayam. Especially ise semba se angangi tamakta semmani kaino makti chawai jadabani na se dry fruits mayam se ghee khara hapaga doga gi loi pura dry fruits mayam se katang khangauraga loi pulap alagi bajumda kaino pura nuts pura cashew ne, almond ne, walnut ne, dagi pumpkin seed, sunflower seed, flax seeds, loi jaure mayam. To katang ngau thoga kitang duga ngauraga nakan namada aina ne kaino tawriya ba dates to khoi khajur ga daga gi christmas ka chamthoga thamme aduna chini sungang hapoi mayam si kamaina tap na khanga holaga tai muthalaga inghalaga daga gi grinder da taktoini phajana khara kuphalaga ne jamna di powder jamna di kupoya ba kitanga kuphallani kuphal loraga daga gi ay nakanamada aina anganga wari sanaida do video number ka haure mayam sise sumaina ta ani ta aga sina aina ngasai tingambado dates ka kismis ka se su dumai khara ghee khara hapaga dusu ta ani grinder da ta aga daga gi pik na laddu saraga 1 week muka jumda dum thamba ai hajiki maki kaino do gravy do utpado aina video nam haudare mayam anganga launai daga aina sena mayam to salani khutagi kitang hapaga dagi pik na taraga akhogi glass ki bottle da duga hapchana thamba ayukta ama nungthinda ama angang da dum pijaradi mayam immunity su strong ore the healthy su ore mayam na nuts ki benefits di mayam na khangi duni ko memory gi su kai su loi kana bani angang na ta su ahan da su kana ba poni na sidi ko angang di dum sumaina hing chaw hai janu mag charga no duga gi moi di chaningakte tona pot mayam sumai tawraga aina pijari ni mayam to mayam su dum tawba jani bottle hapchala di hapet kuina di lei bani aba thamba ya bani yo tiffin da khangde amamam katang happy rasu mayam kanai natra tuki mayam da dum aina share tawge aina tawbani mayam so sumaina aina tara thamme taraga akhoi gi lili ki bottle da hapchalaga dum thammo mayam hapet kuina di thamba ja bani do ai 1 week po ai season araga angam tawriaba tunaina ngasi di tawba duga video nam hauraga tawbani mayam da share tawge haina so thank you everyone for watching my video mayam thank you